Awonba Manipur News Pint haiba Facebook page singasina irang thokhankhibani kokomina handakta wahang taruk yawa cherol ama pisinaba sinkhiba miyamgi relida akai atoi thokhankhiba amasung irang thokhankhibadu Awonba Manipur amasung News Pint haina mingthonba Facebook page ani khakna thokhankhibani haina kokomigi wangangloi nahakpam santana paumising na phongdokre mahangna haiki social media gi platform lana sizinaduna kokomi bu miyamda lana uhanaba amasung irang thokhankhibagi damak hariba Facebook page ani asigi mathakta logi oiba thabak paikat pinaba Manipur police da wakat kre hauzik phawbada police ki maikei dagi miyoi kaya fagal abagi haibadi chapchana khangdri miyoi kharana kokomi lot kre kokomi sel chare haibana chingba maral sirakhibagi chap chaba khudam changdam miyamda piu madu piba ngamdragadi hariba miyoi natraga kangbu adu miyam khangna maru phuktok laga hundok minaba ama changi makhoi asina iramda masibu kangkhong chahinbada chauna mating pangsinbada natana miyamgi achumba ihobo na thainaba honabada chauna mating pangsili mangna makha tana hai lamdam masida thoklibi iho asida media saraga blogger kaya amsu yawsile haibasi khangle sangsili be iho asigi achumba adu khangdana maduda makhoigi aningba mod pibana iho asibu aranba lambi da lamjin khinabagi thong amasu miyamda uhalle masigi thong asilepo lakhiba me ahumda pangthokkodoriba public convention da club organization singna makhoi gi mot thambiu haiki